Citizenship Amendment Bill 2016 gi matang da miyam gi People's Convention nama iboyai masumang lila sanglen da pangthokre tongan ba warep kaya su lokre. Citizenship Amendment Bill gi mayokta ahum suba nupi lal changsinabalam da masigi nupi mayam na sem sari haina poidei leimarol mera paipi apunba Manipur na cheksinwa thamlakle. Nepal dagi South East Asia gi leibak sing da punaba hotnaraba Nepali nupi macha chama rom Social Welfare Department MACR Assam Rifles Samati Police na kan bangamkre. Amasung DTH amadi cable operators sing dagi apamba channel gi pack khaktamak khanbagi khudongchaba piriba Telecom Regulatory Authority of India gi anoba framework ngasi dagi chanaba hokre. Member Kurumzari, Adam Ning Bidibus Impact News ni ai khangin bam thoinu henbi hauzi pungja si phawbu gi marui ba pausing miam da bizari. Citizenship Amendment Bill 2016 gi matang da praja mayam gi oiba mot lauduna chapchaba warep ama launa bagi damakta nongma gi oiba People's Convention gi thoram hauzi konongmang Palace Compound da leiba ibo yaima sumang lila sanglenda pangthokre. Status gi CSO sing yauna tongan belov humudra humdoina punduna semba manpek Manipur People Against Citizenship Amendment Bill 2016 na sindra pangthokpa thoram aduda Manpek ki convener Yumnamcha Dilip Kumar na thoram dugi President Soyam Lokendrajit na moderator amasung Ratan na raptor oina sarkyakhi. Thoram aduda Manpek ki member ama oiriba Ningthauza Lancha na hai leibag asigi mapi mapa ama oina leiriba President Ramnath Kovind na Rajya Sabha da phongdokhiba wafam aduna takpadi leibag asigi President oina leiraga North East ki praja singi wakhalol amadi sentiment khangde. North East ki miyam asi nathaiduna thamle haiba takpani. Mahaki thawong adu akanba mawong da state asigi praja sing yauna awang nongpok ki praja section khudingmakna condemn tawi. Leibag asigi Home Minister Rajnath Singh nasu Manipur lenga kiluchingba CM yauna chatkiba kangbu aduda oithok laroidaba thajaba piba haibasi hanjin nam thak tawbani haike. Yellow Missing Sibu Awang no Poklam Dagi Mutat Kadabani, Hyper Warrior Makogi Tamoy the Lady Habisli, Narang Ramnath Kovind, President of India, Wafam Duna Yam, the Mayek Sangle. Rajya Sabha passed of Driba Bill Amakak, India President pre-approved over, Man must approved over Badunangi Badunati. India President Shu House na yadring ay da mana approved over gi mong dangangi bado pre-approved to ribado yam na unconstitutional oy ba mong ni madusu ya pam thokte madusu ay na condemn to we India gi Honorable Home Minister Rajnath Singh na ngarang Manipur gi chatkhiba Honorable CM yawba political party khadagi apunba team maduda amukasu awang no poklam da mamadi Manipur gi miyam yellow mi singa se Kangani protect togani haitane assurance pibi re ba hawahi se hanjan nam thak toba hanjan na akoi bu apang ba siba yamna redundant oiba akoi na ta ba da yamna wa ba adugum poshak amani Nakalamaram da miphamadu da tongan ba warep kaya lokre convention aduna India lengak na North East ki praja sing mapung oina Manipur praja sing da akiba pokhaliba bill asibo North East praja sing gi apambagi mayokta unconstitutional amasung undemocratic oiba mong da Chatliba chahi asigi January thagi haukiba tang nipan da Lok Sabha da pass tawkiba adu akanba mawong da condemn tawki. India lengang na North East praja sing gi fundamental right pu ikai khumna bidaba amadi amata oibagi kholawbu namthaduna thambiba phibam asina maram oiraga North East ki praja sing na isagi lamdam yelhomi praja sing cultural identity natural resources na chingbasing kaya asi kanjanaba legally thabak paikhatpa loinana Jab manaba wakalol amasung pandamda North East ki state sing amata oina punsinduna chatminaba cap ki hidden
objective adu democratic oiba upai khudingmak sizinaduna North East ki indigenous people singi hak phangdriba fau amasung saphare haidriba fauba Manipur ki praja sing amasung CSO Humudra nithoi asana Citizenship Amendment Bill 2016 gi mayok ta khongjang changsinba Cape Kamari Lainana Makhatana Changsangadaba Kongjang Kudingmak Man Pek na Lauthokpa Loinana Kongjang adu the Praja Sing na so amato ina support tauba haina yanaki Bilasigi matang dangasi miyam gi oiba mifam ama Manipur Press Club ta pangthokre All Manipur Muslim Organization Coordinating Committee amokok SWC amasung YCL na sindra pangthokiba mifam asida tongan balup singi miyoi kaya na saruk yaduna Citizenship Amendment Bill 2016 gi matangda yaning da bawafam kaya phongtok nakhi masigi saruk ama oina amokok ki President SM Jalal na Lakliba February ahum amadi marida khongjang changsangani aduga February tareta Manipur pumbada total shutdown tawgani haina lauthokhi lamdamasigi yelhomi sing asimut khigadra haibagi mi bible leiringai cheraka sida CA bill chana hananaba India lengang na honarakliba asi miyamna thengna phamthoi asigumba luraba tanfam asida lamdamasigi politician singna bill asigi matang da center gi luchingba sing unare miyam sokhaloi haibagi thajaba pirakle haina phongtoktuna leiriba asi miyamna yafam thokte Lok Sabha da pass tokraba bill amabu amohana Manipur sokhandanaba atopa close ama hapnanaba taksingani haina CM Birena phongtokliba asi maram chadaba wafamni haiki miyam gi oiba wahangde Nangi clause ama hapchanba, sentence ama hapchanba, comma hapchanba, semicolon hapchanba nate, bill si totally withdraw tawai basini. Karigi mo hiram ama phawada bill si justify tawnanaba, masibu achumbani hana kankhananaba, hiram ama phawlaite, manamaduna masi anti people oiba, in anti indigenous oiba, anti Manipur oiba, anti Northeast oiba aduguma bill ni. Asigumba miyam gi oiba aspirations, miyam gi oiba adugumba aningba, miyam gi sentiment, miyam gi demand se nathairaga punanaba honakanu, haibase akoi gi rajniti Chingbasinda, Mamita Kudombi, Tindabayaroy, Manipur ki tunglam chat ki damag, Manipur ki tungi kunayama ki damag, I could chapchana madu pirep lonanaba, I could punsan minerasi. Amaram the Delhi the Hosi came to Duna Ladyba all political party ki Tim Nangasi Rajya Sabha members sing unaduna Citizenship Amendment Bill 2016 bo Rajya Sabha the pass Taudanaba Akanba lobby Chathaba Hokre. Ngasi AAP gi Rajya Sabha gi member Sanjay Singh amadi Shiv Sena gi Secretary General su oiriba Rajya Sabha gi member Anil Desai ga unaki Kep na awang nongpo ki miyam amadi maruina Manipur gi yelhomi singda achoba chaitheng pigadaba singi matangda all political party tim aduna paudam ki loinana ai bacherol su bisinki Ngasi unakiba Rajya Sabha member Sanjay Singh amadi Anil Desai na Citizenship Amendment Bill asi Rajya Sabha da puthorakpa matamda soidana oppose tawgani haina thajaba pirakhi hairi Tim asina ngasi numidang LJP gi President Ramvilas Paswan gasu unaki Ngami haibagi matagum namduna bill asi Rajya Sabha da pass tawkiba tarabadi state asida June 19 ga manaba thokdok thoklakpa yai haina MPP gi President Oinam Jugindrona phongtorakli Pologround maning da leba MPP gi office ta pangthokiba pawgi mifam amada Jugindrona makhata na hai bill asi Rajya Sabha da pass tawba yaroi haina MPP gi oina chatliba tha asigi tang kuntra da Delhi da chatuna lebak asigi Prime Minister Narendra Modi amasung Home Minister Rajnath Singh da memorandum submit tawkre Karigumba bill asi Rajya Sabha da pass tawraklabadi MPP na Manipur miyam ga loinana akanba makhal makha kaya gi khongjang sing changsingani haiki North Eastern Ladiba Loina Manipur Ladiba Praza Punamuxemasi Pongoi Naraga Sigumba Bill say Moi Namna passed Oguni Habigi Wakal the past Oguni Hana MP Lowy Maramaduna MP Namasi Hag Yabanga Moy Amasung Masi Mayok the MP na Leokani Manipurgi Amadi Awang Poklam Dam the Ladiba ethnic group sing Chemasi Kanyani Habigumba Home Minister Gi Nakai Chengdaba Kogi Manipurgi Chief Minister Gi Nakai Chengdaba Sam Steda Akoi Siga Kara Tayonaba Moya Koga Manadaba Port Chemasida Akoi all political party Kongja Sida Yaudabani MVP na Taliba demand Hariba bill semasi ujo to udabani habasi yadraba amadi masida makoina tasan nadraba adu go betara di akoi tongan ba
खोंजंग क्या संख्यलकनी तंगाई फद्रगदी मणिपुर पार्टी ना मणिपुर ना भारत याउदिंग अमांगदा लेरंबा प्री मेजर पॉलिटिकल स्टेटस तो डिमांड तोगनी हाइदन तानना लापदो मधु खोंजंग दो कोई संख्यंगनी बिल असिगी मायोक्ता अहुम सुब नुपी लाल चंगसन नबलमदम असिगी नुपी मयामना सेम सारी हाइना पोइरei लेमरोल मेरा पाइबी अपुनबा मणिपुर गी प्रेसिडेंट लोंगजम मेमचोबी नस्टेक सिल्वा थमलखले वाफम असि ngasi pangthokiba ima kombi lekhidabagi 15 suba kumon thoramda phongtokhibani PLMPAM na sinduna lamfel sana kaithel da leiba ima asigi yata phamda pangthokhi Maira Paibigi iho hogdokpada amadi lamdam asigi tongan tongan ba iho kayada achauba thodang laurambi miyamna ima kombi hairaga khangnaba hizam chanu kombi lekhidabagi kumon thoram aduda tongan tongan ba nupi lup singi thomi singna saruk yakhi Ngasi bawda participation krai laptop pagi bahutta sangdo aga leire lok sabada pass to men ben chatna ba yaro aduga ta sabada pass to chu yaro hai bagi khongjang se imam ya ngasi leiriba manipur da leiriba elhobi khuding mangda tangsan duna ahom su ba nupi lagi dabakta akoi khongjang tangsan na ba ngasi sem sajari India के प्रेसिडेंट रामनाथ कोविंद पार्लियामेंट के जॉइंट सिटिंग द सिटीजनशिप अमेंडमेंट बिल 2016 की मतंग द थम की वाफम अदुना बिल असि सुंगसोय सोयदना राज्य सभा द पास तौख्रगनी हाइबगी चिंगनब लेरे हाइना जेडीयू मणिपुर स्टेट यूनिट के प्रेसिडेंट हांखापाव टाइटुलना थमलखले न्यू चेकोन द लेबा जेडीयू मणिपुर स्टेट यूनिट के ऑफिस द पाउमी सिंगा उनबा अमदा हांखानपाव टाइखुलना हाई Chief Minister na luchingba political party gi mihut amana center gi luchingba singda cap asi withdraw toba natraga state asigi oina bill asida ahenba close ama hapsinba haibasi oithokla daba wakat oigani haina hangkhan pauna phongdokhe Nakalamaramda JDU na cap kamari lenana all political party meeting ama chief minister na kaukiba adu yaukidaba adusu mifamadu yamna thengna kaukiba loinana wathoga sigamari lenana athubada yakidaba adunani haiki India President na Joint Parliament Session da address to bukanda masi bill se soidanamak Rajya Sabha da pukhalakani amasung pass taura bajai haibesi kanna mi paiba masu pokpasida Rajya Sabha gi JDU akoi Rajya Sabha gi leader RCP Singha Sunday da ai unagani ai North East in charge General Secretary su unaraga haiba yaba aduga latest development do among loruraga paraya mayam da so soidana khanghalakani useless voiceless gutless sarkar asi BJP central leadership na thajadaba karesu oina khandaba leadership amasung BJP lead government ase oiram leba Bilasigi mayokta ngasi Imphal Municipal Corporation IMC gi corporator singna kangla pat maning dalaiba corporation asigi get tawakat mi phamkhre wakan mi phamadu da saruk yakiba ward number 3 ki corporator Hizam Nutan Chandrana phongdolakpada Bilasigi mayokta miyam amadi CSO singna changsilakpa khongjang singda IMC gi corporator singna sawgatkani amadi saruk yagani haina mahakna phongdokhi ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯈꯤꯕ ꯍꯧꯖꯤꯛ ꯔꯥꯖ꯭ꯌ ꯁꯚꯥꯗ ꯄꯨꯊꯣꯛꯑꯒ ꯄꯥꯁ ꯇꯧꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯕꯤꯜ ꯑꯁꯦ ꯃꯁꯤ ꯄꯨꯔꯥ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯂꯧꯊꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯦ ꯑꯗꯨꯅ ꯃꯁꯤꯗ ꯀ꯭ꯂꯣꯖ ꯑꯃ ꯍꯥꯞꯄ ꯋꯥꯐꯝ ꯑꯁꯤ ꯑꯩꯈꯣꯏ ꯌꯥꯖꯕ ꯉꯝꯖꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯌꯥꯔꯤꯃꯈꯩ ꯃꯁꯤ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯩꯖꯔꯤꯕ ꯂꯤꯗꯔꯁꯤꯡ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯗꯤ MLA ꯃꯟꯇ꯭ꯔꯤꯁꯤꯡꯅ ꯀꯟꯅ ꯍꯣꯠꯅꯕꯤꯔꯦ ꯍꯥꯏꯔꯒ ꯃꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯗꯨꯒ ꯃꯗꯨꯗ ꯗꯔꯀꯥꯔ ꯑꯣꯏꯕ ꯃꯇꯦꯡꯁꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯄꯥꯡꯖꯒꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯍꯧꯖꯤꯛ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯂꯣꯛ ꯁꯚꯥꯗ ꯄꯥꯁ ꯇꯧꯈꯤꯕ ꯍꯧꯖꯤꯛ Ngarang January Kuntramatoida Manipur Pumba Citizenship Amendment Bill 2016 gi mayokta kaukikaba General Strike manungda Moirang Khomda leba Likla Bakery Mapada Ban Sogat Pamyoi Taramukna duty loiraga mayumda halakpa Khangaboktagi Rims Hospital da Gynecology Specialist Dr. Amabo Athiba Wahai Sizinaduna Amadi Khut Tharakpagi Thawungbu Khangabok Development and Student Union gi Cherolamana Akanba Mongda Yaningdaba Phongtorakli Miyamgi ihaw asibu lana uhanabagi machak ohanaba hotnabada cheneriba miyosing mari leinaba singna thizinbiduna leibak miyamda athuba matamda sengtong hangadabani haina cherolasna makhatari Nepal dagi Manipur phawduna South East Asia gi tongan tongan balebak singda aranba thabak thauramda sizinaba punanaba hotnaramba Nepali nupi matani furom Manipur Alliance for Child Right amadi Manipur Police ki apunba timna kanbangamle hairi Hiramasigi matang dangasi Sagolban Moirang Hanubada leba Manipur Alliance for Child Rights ki office tapang tokiba paumi singa unaba amada
Manipur Alliance for Child Rights ki convener Montu Ahanthem Nahai Nepal gi NGO amana Delhi Women Commission da Nepal dagi chahi tara taruktagi kun fawbada leibi nupi mata humudra hena Manipur Powerga South East Asia gi tongan belebak singda aranba mongda tha khidore haiba pau pirakpagi matung ina Manipur Alliance for Child Rights na Tengnopal District Police ke SP S. Ibomcha amadi Manipur Police Anti-Human Trafficking Unit amadi 43 Assam Rifles More ga punna khutsamnaduna ngasi More Gate number 1 amadi More da leiba hotel singda drive chatharaba matung kanbangam khibani loinana Imphal da suhairiba human trafficking asida chenabani haiba miyoi khara leire haiba pau phangbadagi city police ki team amaga loinana makhatana chingnaba miyoi ahum amasu phagat pangam le hairi thogdowasi kanana Chenabano haiba khangtoknaba makhatana police amadi MSCR na thigatpa hore haina makhata khi Nongmagi hariba crime against women amasung crime against children se nongmagi hengale pokso case bakta dalang nahandaju mayama thokre aduna hariba public ta appeal tawjari that any angang ama swana tawduna suspected oina maje mongda abuse tawbiba natraga mabu traffic tawba yabagi chingnaba leraga di hariba child line da phone tawbiu 1098 natraga Manipur Commission for Protection of Child Rights natraga hariba Manipur Alliance for Child Rights da phone tawbiraga hariba angang se kalauzi More dagi lalolna ba purakhiba nupi macha nifu kanbangam khraba matung Social Welfare Department amasung Imphal Police Station gi apunba kangbu amana kaisampat mutum lerakta leiba Hotel Junction dagi Nepali nupi humphuma thoi makhatana kanbangam khre nupi lalolbagi thabak aduda chenabani haiba nupa amasu hotel adumakta dagi phagatki Social Welfare Department ki Deputy Director Nongmai Kapam Bino Balana Hotel aduda mapalamda Sat kini haina chingnaba Nepali nupi khara leire haiba pau phangbadagi Imphal West Police ki nupi police yawba team amana hotel asida changluba matamda nupi sing adu thengna rakhibani kanba ngamkhraba nupi sing adu dagi tongan ba lebak singi passport kaya pairamba thengnakhi phagalakhiba nupa adugi matik chaba saktakche yawramdabana hauzik fawbagi akupa marol khangbangamdri haina phongdorakhi The Hojik say a passport is historical, but then we have not verified whose passport age, exact age that we have there. The Togada with the Hangvadadi from 20 around 18 year old must be 18 yeah, all from Nepal. So it should be between from 18 to around 35, 45 Yauri. So we'll verify from the passport. Thawal District nupi macha amabu ikai khumnaba manghalui haiba thokdokta chenaba misagama jail da thazan khibaga loinana leikai miyamna mara leiraba misak amadi mahaki imung manung social boycott tawkhre jail da thazan khraba misak adu Thawal District tagi Wangzam Himalayan chahi kunmanga apokpa Wangzam Kumarni thokdoktu da chenariba nupa asi ngasi special judge Pokso Thawal gi mamangda anirak suba oina puthoklaba matung judge na judicial remand da jail da thazan khibani marale raba Himalayan bu court ta puthorakpa matamda nupi kaya na thomjinduna sibagi chairak piu haina laukhi nakalamaramda leikai miyam gi oiba mifam ama pangthoktuna maral leire hairiba Himalayan amadi mahaki imungbo social boycott tawba haina warep nakre Matang soisida break ama lawjage break ki matungda DTH amadi cable operator singi try na thokiba anoba framework ngasidagi chatnaba hawkhibagi paw amadi Manipur amasung malim gi tongan ba ipaw sing puduna laksage impact news pu mityeng taduna lebio mayam amuka na taram nokjare bulletin asigi makhata ba paw miyam da pizari DTH amadi cable operator singi Telecom Regulatory Authority of India try na thokiba anoba framework ngasi February amadagi chatnaba hawre Anoba framework asina maram oiraga subscriber singna masagi apambagi matungina channel sing pack sing khanbagi khudong chaba piri loinana try gi anoba framework asina maram oiraga ngasidagi DTH provider sing haibadi Airtel Digital
TV, This TV, Tata Sky na chingbasing pumnamakna makoigi official website singdagi channel list sing pumnamak lokthokre. Panbayai try na hana thokiba cherolamagi matungina January 13 ki matungdagi ariba framework adu chanararoi haina lokthokibani. Loinana try gi anova framework asi gi matung ina DTH cable MSO subscriber singna masa gi apamba channel adu khaktamak khallaga channel sing adugi sale gi tha gi oina thiraga yengba yagadawribani. Union Finance Minister Piyush Goyal na ngasi Lok Sabha da puthokiba interim budget 2018-19 da awang nongpok ki damak English ngani 19-38 gi oina cha da kunmathoi hengatuna lupa koti lising yankhai nipan ga chama humputaruk budget estimate thamkre. Finance Minister na mahaki budget aduda awang nongpok ki oina Brahmaputra Turel da container cargo hogdoklagani haina su lakthoki. Puthokiba interim budget aduda lairaba lomi singda chahi amada Prime Minister Kisan Scheme gi makhada lupa lising taruk phanghanduna lebak asigi lomi koti tarani thoiromda kanaba pigadawri. Budget asina tax thiriba misakamana chahi amada lupa lakh manga fauba sel thoklagadi mahangna thiriba tax adu amuk hantoklagani. Masida natana chahi amada lupa lakh taruk makhai tanba Miyoi singna Provident Fund natraga akhanaba savings scheme da yaurabadi tax thihaloi dori. Finance Minister na mahaki budget aduda lebak asigi oina ing lisingani 18 kungi chading tawbagi chang asi chada ahumda smik marida oiragani loinana ing lisingani kun mathoi fawbada chada ahumda hanthanaba pandam thamli haiki. Nakalamuram da ngasi famkiba parliament ki budget mifamda lomi singda chahi gi lupa lising taruk subsidy pinanaba bill pass tawkibabo Bharatiya Kisan Sangh Manipur prant na cherolamada thagatpa phongtorakli. Startup round 2 gi aroiba interview lakliba February 3 gi tarani thoi fawba pangthoklagani. Startup kamari leinana thagalakiba applicants singi maraktagi khwaidagi phajaba wakhalol leba applicants sing niom chumna khananaba coding system yauna tongan ba thausil kaya planning department na paikhatli haina department asigi director Dr. T.H. Munindrona thamlakli. Ngasi Bauprada leba planning department ki office ta paumi singa unabada startup innovation cell ki chairman su oriba planning director Munindrona phongdorakpada startup round 2 2018-19 gi oina punna applicants lising ahum ga chamapan humfutaruk lakhi. Masigi manungda applicant listing ahum ga chatruk marfudra mathoina idea stage the lairiba singni loinana applicant Janiga humudra mari amana revenue stage the lairiba singni haiki. Mahana makata na high revenue stage the lairiba sing asigi interview ayamba loisan kibaga loinana idea stage ki lairiba applicant listing ahum chatruk marfudra mathoi asigi manungda planning department na mangjongna na Kanghan kraba criteria sing suba amadi phajaba wakhalo leba applicant chahumga humudra manga khangatle haiki. Masi khananabagi damag applicant singi maming matha lepham amata yauhandana coding system tawduna startup innovation cell ki ladiba member singna group ahum khaidoktuna applicant khudingmak adu group ahum asina yengkibani haiki. Panbayabadi Manipur da leriba thabak phangdriba naharol singbu thabak pinabagi pandamda anobu wakhalo leba naharol singda lengak na tingbang pinaba startup hariba lengak ki thorang asi hawdokhibani. Nakoigi leriba performance nakoini submit tawriba information do hariba criteria sigi makhada pointare ni sigi makhada nakoigi singje loinam evaluate tawni haibese akoigi applicant singchida loinam email da thai team ahum jina ngasagi evaluator ahum jina evaluate tawre evaluate tawma tamda completely blind heni aina mima favoritism tawge herasu ai rum leite maram ai masi masa khangban te kanano khangda kainta khangonte armai tawni evaluate tawraga akoina finally masaka maminga konana kanana kayam phangi kanana kari tawi haibagi kana gai selection jidi yawi habe minga konana akoi khange akoigi government gi instruction degi akoina pangthok chariba akoina tawjariba che. It is 100% fair game ne. Sida iki bias oiba personal interest insert over yaba room amta leite.
None district ki Khopum PS na konba Laishokta bom pokhaibagi thokdokta nupi macha ani laikhidre. Thokdo adu da laikhidraba nupi macha machil manau adu Laishok Shubung dagi Akhiona Kamai amasung mahaki machal nupi Gaikhonliu Kamai apokpa Paudinlung ni hairi. Impact News na fangba pauda thokdo adu ngasi ayuk pung 12 makhai taba matamda machil manau ani aduna lobukta sanaba chatpada bom adu thengnakhi. Bom adu bom ni khangdana paikhatlubada khanghaudana pokhairakpani hairi. Imphal West Police na lamda masida thokpa pamdaba thodok singdagi lokhat pacheksil thorang sarugamo ina ngasi ayuk anganbada Imphal West ke additional SPTH Krishna Tombi gi mityang makhada City Commando Unit na Major Khulgi akoibada Paksan na thiba humbagi thabak jathakre. Ayuk pung 8 ka minute yangkai dagi nipan ka minute kun mga fawba chathakiba thiba humbagi thabak aduda mafam aduda leramba miyoi Chahumga humputaruk verification tawada masagi saktak che yauram daba miyoi taranipan phagatuna makhataba verification gi damak City Police Station da sinakhi. Kholau Chephonggi Joint Editor Oiramba Tanatana Naharolgi Thaudangi Senior Sub Editor Oiramba Journalist Santi Ranjanna Laikhidabada Communist Party of India na Thadurokpachi role amada CPIM RSP Forward Bloc NCP BSP Praja amadi AAP ki luchingba singna mifam ama pangthoktuna awaba phongtokre hairi. Pradhan Mantri Ujjwala Yojana gi makhada Sigmai Kendra gi manung channa Fumlau Gram Panchayat ki nupi kuntramanga da free gas connection khutsinakre. Khurkhul Haikam Indian Gramin Bitrak ka khutsamnaraga pikiba gas connection pibagi thoramadu Senjam Chirang Community Hall da pangthokhi. Sing nung ama sin masina maram warkanda khoi hakchang da cancer na bagi adagi lungs ki disease mayam ma tholak pagi natana prakriti gi oiba khal sing ji kaithar pagi maram ji kannana bi damukta pandam ma kaksune aduna khoi lariba nature sing si tasing ngak selaga problem thoktana ba khoi bu nuksi chana fadana thambiraga khoi nature sing siga khoi ga punna leminara kanda khoi yam shanti leba yam peaceful oiba samaj sama sangsar ma semna ba khoi yam punna honaminasi pradhan mantri ujala scheme na sideda connection phangdaba sing makhata na connection si tobira kanda khoi hena hakchang phoba pollution thoktaba adum state country Caesar Hospital Langol na lakliba tangmari da World Cancer Day numit kamari lainana yamna hanthaba mamalda cervical PAP smear test liquid based cytology chathagadauri numita sidalemna obstetrics and gynecology gi OPD consultation su tawgadauri kanagumbana kanaba asi launabagi dama mobile phone number 9436 807346 da pau phawbirao hairi numit mangani chupna chatharakpa khongjom parva festival ngasilation kre festival asi Ministry of Culture Government of India ge senthang makhada Integrated Cultural Association asinduna khongmanjon 3 Ashram Hall da chatharakibane ngasi festival loisinbagi thoramadu da Manipur University of Culture ge Assistant Professor Dr. Makhonmani Mongsabana Horel Hayeng Tauduna Lairiba Manipur Cultural Policy asi Janaraklabadi Yelhongai dagi Leraklaba Saisak Mapal Khongjom Parva Hingathanba Ngamgani Lengaki policy Yaudabana Saisak Makal asi Ngasigi Mirol na Kaunarakle Pampak asida Leramba Ahal Kaya Laikidaba Amadi Senthok Lambi Laitabana Saisak asida Makhatana Mahi Tambina ba Leraktabana Nomonomagi Mangsilakpani Haiki Saisaga Subu Nintina Yokhat Pirabadi Malem Dalam Damasibu Saktak Pangamgani Malem gi Mapam Kayadagi Maruina Cuba Amadi Thailand na Chingba Mapam Dagi Saisak Makal Asibu Tamningbagi Apamba Pongtorak Palaire Haina Mahakna Fongtoki Question Napal Hypase Napal Natri ID missing meat of the Sintana Dabugumba Karian Nabaman Yauri and one that Shinga in a Nuitrishina. Kangina Kangdo mean to see a Skakadamodus Kongzum Patara. What are the elements Kongzum Parabadakari Yauri? What is the relationship between Kongzum Parabadiori literature, Masaki aesthetics, Kainoga in a Nang, the Amsang? Adu was Seshak Posha fishing the Adu Kanzabana, the Mudi performer, Mudi Konjin Putoga, Mibun 9 of Macha, Moina Kanjap Warido.
चेना लिसिंगम पाम लाइक तो पारगा हाइबनती मान साजन जबने साजन नबगी पोसे कदाई पोगलके हाइबदो पोंग मंगुन जाओगी मान थाम तारसु माउंड ओथोपगी लोइबे नाइदिसे लाइक कोइन इरगा हाइबनती करीना हाइरिनो होइतो माउंड इनबोर्न क्वालिटी मा लाइए अदुई पोतुने कोइना तमदुरिसे अदुई रूट टू थीबम चंगे अखोइ सिन नापल Inclusive and accessible elections haiba theme da chatliba February 9 da pangthokadoriba painting competition da saruk yaningba Imphal West ki manung da leiba masagi chahi 19 dagi 19 phawbagi manung da leiba miyoi sing dagi application kauri DC office Lamphel pat da pangthokadoriba competition asigi namthoklaba form office asigi room number Z15 dagi lauraba yagani haina cherolamada khanghalakli Ing lising amaga chamapan marfudrani thoigi December tarukta Babri Masjid thugai khibagi thokdokpo Islam lining chatpasingda mamut tana khanganaba Social Democratic Party of India SDPI Manipur state na campaign hauragani hairi Thobal district ki manung chanba Lilong daleba party asigi office ta Paumi singa unabada party asigi general secretary MD Riazuddin na campaign asigi manung channa photo exhibition pangthokani photo exhibition tanatana miyam da pamphlet handbill yanthokpa video utpa amadi khana nainabana chingba thabak thoram kaya pangthokani haiki Manipur ki mafam aidi ayamba aikoi gi tampak ki district singda maroin musalman ne namna ta mafam sing da koi hairiba campaign asi koi sanction yani aduga hairiba Babri Masjid asi hairiba mafam adumak ta handana sagadabani haiba kholau loinana miyam da hairiba Babri Masjid asi karamna thugai khibano haibana chingba koi gi photo exhibition handbill distribution aduga loinana video show na chingba koi gi tawraga koi gi public singda gyan tahan bagi kongjung adu koi ngasi dagi sanction yani Manipur Hauzik sanabagi baw Humpumathoi suba Sir Chirachan Singh KCSI CBE Memorial Football Tournament ta Sai SAZ Utlau amadi AFC Thawal ani mai pakre ngasi Khumalampak Turf Ground da sanakiba tournament asigi taruk suba match ta Sai SAZ Utlau na SYDA Thawal bu Panjil manga sinoda maitiba pibangamkhe Chathariba football tournament asigi ngasi sanakiba taret suba match tana AFC Thawal na SFC Senapati bu Panjil taruk amada maitiba pikhe Chirachan Maharaj Skimingda All Manipur Football Association na ing lising amaga chamapan yankhai dagi hauna lisang sitna pangthoktuna lakliba football tournament asida mapalamgi football team ani yauna lamdam asigi football team kunmapan punna team kuntrama thoina knockout basis ta lamba taunari hayang sanagadaba tournament asigi nipan suba league ta KPFC Bisnupur amadi DM Rao Sekmaiga mapan suba match tana Nisa Thangmaiban amasung YDO Kapching anina lamba taunaragani Anisuba S Mani Sharma 3rd Division Football League Tournament IFA Lamphel Mai Pakre ngasi patchoi part 2 dalaiba Pamyal gi sanabung da sanakiba tournament asigi taramari suba league ta IFA Lamphel na MYC Maharabibu Panjil ahum sinoda maitiba pikhe tournament asigi ngasi sanakiba taramanga suba league tana YUC Irom Maizrao amadi KYC Awang Khurkhul anina sanakiba match asigi apiba matamda mayong nariba team animakna Panjil amata chanadana match asi draw takhe Imphal West District Football Association gi meeting makhada chathariba football tournament asida team tarani thoina group ani thokna khaidoktuna lamba taunari Hayeng chathariba tournament asigi makha taba league match ani sanaragani Ahanba KC Sharma Memorial Veteran Football Tournament ta Flam Imphal mai pakre hari Football Tournament asigi ngasi sanakiba ani suba league match ta Flam Imphal na Sangai FC Thangmai Banbu Panjil mari amada maitiba pikhe Chathariba football tournament asigi hayeng sanagadaba ahum suba match ta VSAI Thangmaiban amadi ATVFA Thangmaiban ga mari suba match tana IEVFA Imphal S amasung FC Imphal mayai koibi anina sanaragani haina tournament asigi organizing secretary na thadorokpa cherol amana khanghalakli Mari suba Niles Wahingbam State Level Open Futsal Football Tournament ke final da BFC Team A Sayang amadi Maruf FC Hairok anina lamba taunaragani
Tournament asigi ngasi ahan basanakhiba semi final da BFC team A sayangna Lanchen BFC team A tawbung khokpu panjil ahum anida maithiba pikhi. Tournament asigi ngasi sanakhiba ani suba semi final dana Marup FC Hairokna Liza FC Game Village pu panjil manga anida maithiba pibangamkhi. Niles Wahingbang Futsal Football Tournament ki Organizing Committee amadi Usabhavan Sagolban Sayang Anina Khutsamnaduna Chatharakliba Tournament asida Football team kunna group mari thokna khaidoktuna league match singda saruk yakhi. Tha asigi ahumda football tournament asigi final match sanaragani. All Manipur Sepak Takraw Association Gimityang Makhada Social Welfare Club Hyanglam Makhalekai na sinduna State Level Open Junior amadi Sub Junior gi Nupa amadi Nupi gi Sepak Takraw Tournament Lakliba February 32 dagi pangthoklagani. Social Welfare Club Hyanglam Makhalekai gi ground da pangthokadoriba tournament asigi akupamarol amastagi office natraga club asidagi khanglaba yagani haina club asigi cherol asina hairi. Anisuba Haibok Trophy T20 Cricket Tournament ta Cyclone Thangmaiban amasung Ri Youngstar Nagamapal ani mai pakre. Ngasi ayok Langthabal Public Ground da sanakiba tournament asigi Tarasuba League ta toss ngamkiba TC MDC Thongjuna toss ngamduna fielding hana sananaba warep lauki. Match asigi ahanba betting sanakiba Cyclone Thangmaiban na match ki apiba over kunda wicket taruk turaga run chamaga nifu taruk laubangamki. Inning asida Cyclone Thangmiban gi batsman Homendrona run Yankaini Thoi Loki Bagaloinana TC MDC Thongju gi bowler Vivekanandana wicket ani lobangam ki. Match asigi ani suba betting sanaki ba TC MDC Thongjuna over tara taruka ball anida wicket tara mak turaga run Yankai manga khak loduna match asi run Marfudra Mathoida maiti banangki. Match asigi man of the match na Cyclone Thangmaiban gi all-rounder Homendrona Taki. Jathariba T20 Cricket Tournament asigi ngasi nungtil sanakiba Taramathoi Suba League ta toss ngamkiba Sagolban United na toss ngamduna fielding khanki. Match asigi apiba over kunda betting hana sanakiba Ring Youngstar Nagamapal na wicket taruk turaga run chamaga humpumanga lobangamki. Match asigi ani suba betting sanakiba Sagolban United na over taramapanda wicket taramak turaga run marfu manga khak lauduna match asi run marfuda maithiki. Match asida run nifu manga lokiba Ri Youngstar Nagamapal gi batsman Guniramna man of the match tabangamki. Manipur Cricket Association gi mityang makhada YWC Langthabal na sinduna chathariba cricket tournament asigi hayeng makhada ba league match ani sanaragani. Arab the bulletin asigi headlines amuhna miyam da thamzari. Citizenship Amendment Bill 2016 gi matang da miyam gi People's Convention ama ibo yaima sumang lela sanglen da pangthokre tongan ba warep kaya su lokre. Citizenship Amendment Bill gi mayokta ahum suba nupi lal changsin nabalam da masigi nupi mayam na sem sari haina poirei leimarol mera paibi apun ba Manipur na Jackson wa thamlakhe. Nepal dagi South East Asia gi lebak sing da punana ba honaraba Nepali nupi macha chamarom Social Welfare Department MSCR Assam Rifles amadi police na kanbangam kre. Amasung DTH amadi cable operator sing dagi apamba channel gi pack khaktamak khanbagi khudong chaba piriba Telecom Regulatory Authority of India gi anoba framework ngasi dagi chanaba hokre.